Kuki Christian terrorist-singna mitaygi laifamlensing khudum chansinkiba Kuki Christian-singna terrorist-ki saklon lawduna Manipurgi apunba saktam masetana thugairaga makhoigi tonganba leingak separate administration-gi demand tawduna landarakiba sahi ani mapung fajilaglaba pawba waroisin purakba ngamdana leiribasi laibak thibani chin Kuki zone narco terrorist-singna logi wangmada Indo-Myanmar ngangkhoi lansinduna Manipurda sangsilakibasingna mitai miyangi mathakta landaduna lamgi mapu oinaba honaragliba asigi matangda India government kumhai yengduna leibaga iroinana wathok asigi warosin puraknabani haiduna miyangi lengang muthatuna president rule thamlakiba tha ani mapung fare adubu wathoki warosin purakpa ngamdana leiri illegal immigrant miram masa haurakpam khangdaba lamhen tuhenba Kuki Christian singna leibaki apunba saktamda singna bani haiduna Union Home Minister Amit Shah na makhoigi demand piba tawroi hairabasu maitai Hindu lining chatpa singi kaubru amasung thangjingna chingba laifamlen singbu Kuki terrorist Christian singna khudum chansinduna cross yungsinduna mitai sing mafam aduda changbada athingba pibada leingakna tuminan leisinba asina maram oiraga Liningi oiba anauba wathok ama oihanaba silabra haina hangba wahang ama oirakli Manipur apikpa state ama oirabasu tongan-tonganba lining chatpa miyoi kanglup chingna punna khundaba lamdamni lamdam asigi miyangi marakta Muslim maitai pangal chingna makhoigi oiba liningi saktam ngangna hingnabagi achetpa phirep lauri yelhomi singmi ayambana makhoigi masagi mapa mapu singi chanabi lining thadolaga Christianism da baptize tawkre mitai singe marakta su Hindu gaura dharma chatpa amadi masagi natki chanabi saktam ngangna hingnaba honaba mitai singa punna hingminariba asigi onataina bada mitai amasung mitai Hindu singi laifamlen kubam teng Kuki Christian singna thugaiba amadi maithabagi khamthengna terrorism gi crisis sing chathabada central government na tumina yengduna laifam thokpra adubu Leingakna Kuki Christian terrorist sing free thaduna thambadagi mitai singi senglaba laifamlen kaubru amasung thangjing chinggi kubamda mitai singna sahi khudingi chanabi laithau thoram ching pangthoknaba honabada athingba pibada central government na tumina leisinba asina taklibadi terrorist Kuki singi landada nakoinana natraga haktengnana sagatuna mitai phurup muthatkinaba honarabra haiba langtaknaba wahang leirakliba asina miyangi wakhalda laitafam khangandre leibak asigi Manipur yauna north east state singdagi hendoktuna Delhi yauna achauba state singda chin Kuki zogi miyoi kanglup singna khunda leita sinbadagi akanba thabak sing chathaba letri loinana makhoi sing asina khunda khraba mafam sing aduda colony sengatpa church sing sadinba Huran chithi mihan mipun amadi drug lalonbagi thabak sing chatharakiba asina leibak asigi miyambu makhoigi khubam nungda thamnaba lalong chatharakpani lawi Kuki singna leibak asida chathariba crime sing asigumna Bangladesh amadi Thailand na singba mitai leibak kayada su chathaduna awaba saitheng mayoknaba haure yelhaungaidagi mitaigi laioi khraba mapa mapu singi khubam laifamlen oina ira thauni pangthoktuna lagliba kaubru amasung thangjingda lai khurumba thingjinba amadi salai taret ki firalda usi thawoidaba thawong sing chatharakiba asina sahi ani mapung fatilaglaba wathoki waroisin puraknaba honabada khurau thangba oihanaba honariba asi laibak thibani mitai singi laifamlen kaubru amasung thangjingda central government na security gi akanba ngaksel thawrang lokhatuna mitai singbu lai khurumba phanganabani mitai singbu lai khurumba phanghanabagi thawrang lokhatpa amadi mafam sing aduda khunda siliba Kuki Christian sing takthokuna lainingi lan thokhandanaba honadrabadi wathoki waroisin purakpa ngamloi